खुरुमजरी येंबिरे पुनमकपु शरचंद्र शर्मा ना इम्पैक्ट न्यूज की मनुंग हुनदा तराम नोकचरी ngasi manung hunada khandajakadori wafum si cyber crime si karino cyber crime si dagi kamaina khoi lapthokani haibagi matang dudane ngasai computer gi ngasai gi juk yam chakholakpa internet si yam chakholakpa adubu karim kanda mayam ningjang gadok si ngasai gi chakholakpani adubu chakholakpa dugi tungda haitai chakholakpa du iroina na karim kanda fataba adagi akhoida manghanba तान बयाबा पोट मयाम सुदुम इनरगा लाख जाने मस्वाइस्ते की कमाई चेक्शन नी कमाई हौरकी हैबगी मतांग खनन जनबगी तंजानी लोन लेंजन बीरब गेस्ट सिंगती आईगी येट इथंग थंग फंबिरेबसी डॉक्टर सापम दिलीप ने लेक्चरर एलएमएस लो कॉलेज इंफाल ने आई दिलीप पुतराम नोकचरी अदुगा डॉक्टर सापम दिलीप की ओइद लेंजन बीरबसी लोकतोंगबम नाटो सिंह साइबर सिक्योरिटी एंड साइबर क्राइम एक्सपर्ट Ministry of Home Affairs Government of India ne ai wajana to taram nokchari aduga ai hege ta phami najari basi Dr. SARANGTHEM IBOMCHA ne additional SP Imphal West district ne aduga huji in charge cyber crime unit Imphal West ke su in charge oina thau pubi de bani ai ojai IBOMCHA su taram nokchari ihan han base aina laksaning base ojai IBOMCHA da ye chu thangna phami najari aduga khara nak leiramina ihan han ba wahang se ojara thamjage madudi cyber crime gi matang sa Manipur gi context yengkanda cyber crime की यहाँ नान मणिपुर फर्स्ट रिपोर्टेड है मसी करवाई होजानो cyber crime मणिपुर की मरोइन यूनिट हांग लेरिसी करम कांद हांगिबजानो होजिक फौबदा केस दिल कमाई कमाई तवी हाइबे चरौप येंबिरिबसिंगनसु खंगबिनबा अदुगा भाब तानरबा मोंगदा तेंतकना थंबिब तायला होय अखोयगी cyber crime unit Imphal West si khoi May date 8 2014 masida khoi Imphal West unit ta khoi hangi yanan bada khoi sub inspector ani head constable ama aduga additional SP isamangna khoi in charge oina ojera kanda Imphal West ta khoi SP Imphal West na khoi order ma thoga hangjabani aduga han ba khoi gi khunma ba hoba case complaint hai taragadi kadai ri horokpano hai dumadi ei chap chana din jengdre mobile mangbadi han hore mobile theft case tagi sumain torokanda khoi some hojic 2014 gi May 8 tagina sam chatharak puduna handak ki April 2017 masibokta akoi da phangba complaint chi 675 cases phange adugi manungda 305 cases ti akoina solve toba ngamjagre aduga lemhori basing du akoi under investigation hai tare maduda akoi kana chathajari okay thank you ai mathang da ojana to do laksaning bose maron India context hai tai globally yengra di khara di pak khane aduga India context ta yeng context ta yeng bakanda cyber crime gi hawrupam aduga nature of cyber crime my crime nature of crime hai tai some atopa country di hacking gi kari gi pose yam pak tak na thoi karim kwanda masi individual kari kra gi wafam na tabada pak tak na ba business establishment even hospital unit even atopa secret files in casing extract tongna bagi hacking tongna bagi bogda kana sinaba adoi kanda cyber terrorism gi opom bolai yana amra cyber crime gi posible phajan thambi tare aduga karim kanda cyber terrorism haibe gi opom sichu lakti lai India context yam kan thengnari ba nature of cyber crime si karino sini cyber crime si kanogi India gi context se yenguraga di hojik maru oina akoina cheat funds akogi cheat funds sai se akoina matama ko soinda Manipur daga so koi network akoi ki marup tongnaba adagi pokhai bi gaina ka leina gi ba sugumba akoi ki cheat fund sina hoji khwaidagi maru oina common oina masing khwaidagi yamna thokpa hai ta masigi matung da hoji ani suba da leiri se akoi ki cyber sexual related kind of case masi taseng na di akoi ki mobile phone की generation से कोई third generation से hack implement और को मतलब customize और को कोई मतलब से देगी नसाई की cyber sexual कनो से harassment भी होएगा defamation भी होएगा मसी की blackmailing भी होएगा मसी की cases ना मसी ना होजी तेकतने थोकल पर मतलब ने होजी थोई से अदुगा recently होजी के लिए recent advances से दा अमुक तौर पर सिना होजी कोई ना हंदक तो सो कोई ransomware की मयाम वारी मयाम तार सिगा सब माना बा कोई की data कना को data मगी encrypt तौरगा data सी नो decrypt तौगी हाई तारगा दी पैसा सुपियु है दना demand तौन बगी मोंग मसी को मसी ना होजी क्वाइदा की common होइना ले इंडिया की scenario दे अदुगा cyber crime की context ता कोई ना थेनर को मतंदा सही की
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯆꯤꯠ ꯐꯟꯗ ꯍꯥꯏꯔꯦ ꯆꯤꯠ ꯐꯟꯁꯤꯗ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯂꯥꯛꯏꯁꯤꯅ ꯉꯁꯥꯏꯒꯤ ꯚꯣꯂꯨꯝꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯉꯁꯥꯏꯒꯤ ꯃꯥꯏ ꯅꯦꯠꯋꯥꯔꯛꯁꯦ ꯑꯣꯜ ꯏꯟꯗꯤꯌꯥꯗ ꯑꯣꯏꯅ ꯂꯥꯛꯄ ꯌꯥꯕꯅꯤꯅ ꯉꯁꯥꯏꯒꯤ ꯅꯦꯠꯋꯥꯔꯛꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯄꯩꯁꯥ ꯈꯣꯝꯒꯠꯄ ꯀꯅꯥꯒꯨꯝꯕ ꯃꯐꯝꯗꯒꯤ ꯄꯩꯁꯥ ꯈꯣꯝꯒꯠꯄ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯗꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯇꯥꯛꯁ ꯑꯣꯏꯅ ꯆꯦꯂꯦꯟꯖꯦꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯟꯇꯦꯛꯁ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯑꯣꯡꯗ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯎꯗꯕ ꯑꯇꯣꯞꯄ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯦꯗꯤꯀꯦꯜ ꯀꯩꯅꯣꯔꯣꯝꯁꯤꯗ ꯃꯦꯗꯤꯀꯦꯜ ꯐꯤꯜꯁꯤꯗꯁꯨ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯆꯥꯎꯕ ꯀꯩꯅꯣ ꯑꯃꯈꯛ ꯍꯧꯖꯤꯛꯁꯦ ꯊꯣꯛꯂꯛꯏ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯉꯝꯗꯕ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯪꯉꯛꯄ ꯉꯝꯕ ꯗꯤꯜ ꯇꯧꯔꯛꯄ ꯉꯝꯃꯛꯄ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯀꯩꯅꯣ ꯀ꯭ꯔꯥꯏꯝꯁꯤꯅ ꯑꯣꯏꯔꯤ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ ꯑꯩꯅ ꯄꯟꯖꯅꯤꯡꯕꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯕꯨ ꯑꯩꯈꯣꯏ ꯅꯦꯠꯋꯥꯔꯛ ꯐꯣꯔꯦꯟꯁꯤꯛꯁ ꯍꯥꯏꯅ ꯑꯩꯈꯣꯏ ꯅꯦꯠꯋꯥꯔꯛ ꯔꯤꯂꯦꯇꯦꯠ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯁꯤꯡꯁꯦ ꯁꯤ ꯈꯨꯗꯝ ꯑꯣꯏꯅꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯇꯗꯤ ꯈꯤꯇꯪꯗꯤ ꯁꯣꯟꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟ ꯄꯔꯆꯦꯁ ꯑꯗꯒꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯁꯤꯖꯤꯟꯅꯕ ꯑꯗꯩ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯅꯦꯠꯋꯥꯔꯛꯇ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯍꯧꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ATM ꯁꯤꯖꯤꯟꯅꯔꯤꯕꯀꯣ ꯀꯣꯔ ꯕꯦꯡꯀꯤꯡꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯦꯠꯋꯥꯔꯛ ꯕꯦꯡꯀꯤꯡ ꯂꯥꯛꯄ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟ ꯔꯤꯂꯦꯇꯦꯠ ꯀꯦꯁ ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛ ꯑꯉꯛꯄ ꯐꯪꯅ ꯍꯧꯖꯤꯛ ꯍꯥꯏꯒꯠꯂꯛꯏ ꯃꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯅꯔꯤꯑꯣꯁꯦ ꯑꯣꯜ ꯏꯟꯗꯤꯌꯟ ꯀꯟꯇꯦꯛꯁꯇꯗꯤ Okay. Oja ibumcha Dr. Ibumcha ding lakchaning base no sapum dilip te lakchaning base maroina mendi hujik se kanna cyber laws ki matang da neirak pakan da hujik se sum India gi kari gi chathari base Information Technology Act 2000 gi makha da oina casing se resa to bui wapum ni hujik ko thengna jabada ada existing cyber law se masi adum case mayam sing se sometimes severe kind of case adum tholok tab dinate IT Act 2000 state adum reset to adum yabra na tragana karim kanda masi handle to ngam na ba kitang hena sophisticated oibu mong handle to yana na ba laws like pam tholei leiba mathau tarakani kan thambining bra kamai thambining cyber crime gi yamna magi unique oiba character amakak yan hana akoina khanggadom lei magi di national boundary leite crime khudingmak ki boundary traditional crimes singdadi boundary lei aduga cyber crime di boundary less ni hojiki ransomware gi hojik takpi gi badu akoigi sina akoi leibak sam yang khai hena factory ni handak tang rang han da thokiba hojiki ransomware lakpasina sina takla idi mafam amada phamaga anywhere mana crimes commit tawi yai aduna size akoina ihan hanbada cyber crime haiba matamda magi unique nasty kari da legi haikanda national boundary leitaba geographical boundary leitaba sijine ana india gi context ta hojik haibiriba dumaina information technology act cd ta chengna haragadi e-commerce mapung oina electronic commerce ki damakta sembal law ne hojiki kagi United Nations Commission on International Trade Law na madada model law amakak draft tawi madugi draft tawi poto leibak singsdei de implement tawu wana hai kanda India su madugi party amo oibanina e-commerce ki wafam ji laba matung dei da Information Technology Act se semakpane aduna Information Technology Act tu gi magi objective yengba matam du da khoina mapung phana yeng matam da di e-commerce ta na hena emphasize tawi ada e-commerce ta emphasize tawraga su akhoi gi chapter 9 ga chapter 11 ga da saigi cyber crime ga mari leina ba provisions provisions hapane aduga maduga loina na maga chana na ba honor ko matam sdai da akhoi IPC Indian Penal Code aduga Indian Evidence Act adai Bankers Book Evidence Act aduga RBI Act si loina bak sem to oga akhoi mapum oina aina makak sem na honor ko ni tawbada bu hujik la ibo wafam di akhoi National Cyber Security Policy 2013 je sema agasu mapung oina cyber crime khaki oiba law amakak semba darkar lei haibasimadi mayamna loin feel tawba pone maramdi same Information Technology Act sem gi matam dudi e-commerce te hena emphasize tawbane aduga amadu maset oina hapakpane adu hujik darkar lei ribadi chap chana cyber crimes gi magi gravity ji yenga matung study chap chaba law ma sembagi tangai phadabadi hujik adum lei hena aidi adumaina thamjaningi Okay, thank you. Ojaibumcha hujik lady sing sai gi IT Act 2000 gi makha du da cases da tobuni aduga karim kwanda lady ba crimes su hengalak pa haitai aduga and plus severe form of kano so dum crimes su lerak panina law se IT Act na taba atopa law ma law enforcement agency sing ki makhutta so that criminal sing se handle tobungam na ba takar lerakani haibase oja su feel tobu prase ai tawjai ai oja dilip na habi basida ai masi supplement tawjai aduga masi akoina cyber crime si hojikti yam hengalakidori aduga hojik 2000 da semiba akoi IT Act
masi adu 2008 ta amendment tawriba masi mangna loina khoi cover to bungam de aduga masi hojik habi badona IPC Indian Evidence Act masi namuk support toksala kanda khoi madu ngamna na honai support aduga masi haidi maje phajan na bhai tare adi penalty du ngamna na ba mara leba cyber criminal sing du maran piba ngamna ba khoi hona jai adu masi hojik DILIP na habi badamaina khoi tongan ba masi gi amendment ji da hena kanjan ba amma tawba sugumba khara da ka were natragadi masi yam laina na thwe duga hojik khoi world sidadi khoi Manipur khakina te in haji ji world sidadi cyber crime je loina ba oyak tore crime khudi muk cyber crime de loin tawdo re mi bhala su paisa bu hura la su adagi everything jing je cyber crime de loin taw ka dori ba aduna masi khoi gi future sidi khoi gi cyber space sida lai dori aduna khoi cyber crime sibu phajana khoi kano tawungam na ba control tawungam na ba khoi cyber acting je phajana semba tongan ba ma thamba da ka oina khanjani okay oja na to karim kanda oja central gi kano da lebi bani aduga ministry of home affairs ki higher up high tai level sing da kaida sometime IT gi XC gi makha da mase case to boy and plus criminal sing kai sing handle to buse masi it's not enough adu karim kanda law ma mathok tarakani kai se ai adu daga su wari chabi ba lebi bra tabi bra tase gadi masi kanone lairiba khoi gi Indian IT Act ki lairiba section mayam da pi riba singsina akoina kari gi damak ta tholaiba crime sing se akoina loina ma cover to bungam no ai sigi maram ma kak leyo hoi masi na tragadi lairiba taseng nadi masi 1995 ta gi draft toraga pukhalakpa kanone ek ne aduga amendment tawgi bane ado lairiba akogi kaidobagi masi ngamjina akoina kaidobagi ato masi taseng na ato pa law ma darkar leite lairiba hojik existing law se sida akoi ano bu sing se implement tawba ano bu sing se amend tawba ma darkar le maram de keno khudam oina aina haijening se keno bo ngasi aina mobile phone ma aina ngasi ai phare examine tawre masigi mobile phone se masing ngarang khatang lunch store ba yeba market ta ad haidi leiriba electronical kano sigi akoi gi technology generation se masigi speed se adu gi batik yang na chat leo adu lehori bul lo sidai implement tawno bana traga amend tawno bana tamda thengda ho bune adu ani sigi gap se am chauna leibaduna akoina leiriba entire form of crime gi kano se nature sing se exchange sing se loina ma cover up to bungam da bune aduna leiri darkar leiri di kaino hebu technology sina chili ba khongjin sigi matung ina akoi gi amendment se su law se su amendments ano to bom darkar le law de akoi na hojik tori sidagi hena atopa akoi na ano ma saru hai ba dudi yam chaw madu yam akoi gi hill tax sai tare madu akoi da aduga leiri ba hojik le ba existing law sida akoi na yam thum thuna amend to ba ma kak darkar le masinu kwadi maru ri se kodam oina ha da ya ma matam ma akoi na kano je akoi na cyber crime haiba tam se yamna di absolute ore adu cyber crime sigi ngasai gi leiringai thoingai matam se sida leirami ba seasonary ba koina se 90s gi hare se na tragna 2000 gi hare se masida leirami ba technology sa hauji totally absolute ore hauji 20 ka 2017 da hauji seasonary ba technology sing se mas kam kuina sat ka da gen masigi life span is somewhere around 1 or 2 years ka tane 1 or 2 years se sida thola ka do anu technology digi anu lo ma implement tawam darkar leba ani sigi kano se khena basina ne aduna hawjik maru ena akoina emphasis pi ri hawjik kano bu thoiba crime sing sigi maru ena thoiba crime sing sigi akoina control measures ma kamai tong prevent tawgadage kamai tong protect tawgadage haibisina haina maru ena piraga leirami ba hawjik leiriba akoigi law sing sina encourages tawba yana section mayam amadagi section amadagi another section A B C D ena kaidorotana ano bu implement tawraga seasonary amasini okay oja DILIP main oina oja hojik se as a lecturer oina su thabuk pubiri aduga satra inkhalak pana ron mayam su mangda dum thengnaba ngaktani sam nare kanda and India context thoglaiba cyber crime gi present scenario sing ki yengba kan and plus Manipur da future generation sing sida suffer torpa ya ba hai tai cyber crime gi say for example khoi gi online shopping bo hairasu adagi scheme gi kari gi mayam thaja laga call torpa nang gi bank account du piro message karum kanda nang mobile do du faure adu piro kaisam kaman noi ba kaino ni haijari ba sam nare kanda hoji maksu tholok podi khara hore aduga prediction hai tai sei khari matung dadi
younger generation sing maruina satra gi generation sing sigumba crime sing se khangan henglakani manipur da swai dagi section biro kai si karamba area da haibini masi akoina cyber crime gi magi top nature khara ma dum khara top na nature khara dum lai ai di tamogi da kitang dissenting oidinge huji ki opinion do adi ai di law ma sem ga dam ne na aina thamjaningi se ai di tamogi da kitang aina ai dissenting opinion hai tare adi law sem ma matam sei da sam sam na aina thaba ma taw matam da aina objective ama leigane aina tawdoi thabak se cyber crime prevent tawbani natragana aina tawdoi se e-commerce tawbani natragana aina tawdoi se angang singi right protect tawbani nupi singi right protect tawbani haidana law ama semam dai da law gi objective ama leigane sigi objective sina phairap chakhi matam se da whole provision singi loi phairak kane aduna ngasai gi aina thamjagi ba yan hana thamjagi ba do cyber crime ji hujiki gravity of the crime ji yanga matung se da mana objective se statement and object hai tare magi philosophy aduga magi law ma sembagi objective se maduda purely focus tawraga cyber kanogi prevention tawnabagi natraga cyber combat tawnabagi cyber crime combat tawnabagi India gi law madi dakale India khaki wanate international law boba darkar lai maram international level da ju sigi hujik phawda international level da yanaba cyber crime akhoi combat tawnaba chap saba akhoi international law leitri ai regional level da kharakak thambana tana huji leite regional level da lei adu international level da su leite yamna anuba makhal gi crime ni information technology artificial intelligence na human intelligence se takshal lakgi pot ne sigi takna bagi pot ama leiri si je yam phajana hayogdraga di artificial intelligence na human intelligence se puraga sakhidoine aduna sigi matang sida di aigi mod oina di amadi darkar leiri international level da su duga national level da su duga hojiki ama lakpiriba thambiriba question du dai da lak matam da computer da mapung oina crime computer criminal cyber criminal things na attack to bose ahum thongna taw ga ne ihan hamda taw doi se computer itself to the attack to ama adagi mathang da computer sina facilitate taw ba crime makhalama adi target taw doi se aduga computer se incidental oiraga computer gi web ta natraga aduga ngasai gi internet gi khuthang da tawraga ngasai gi kano tawrak pai tare crime sa tharak bai di isam sam na harga the unauthorized access tawba download tawruba haidi computer sida target tawraga computer itself sida da tawraga satharak ba crime ama adum laini aduga ani subada computer sina ma sijinaraga sagi tamon su pan bigi ATM gi natragna bank ki core banking gi kari gi tawrakan sida computer je sijinaraga mana crime je commit tawra ine amadu han baidu na computer da direct attack tawba ani subaduna computer da sijinaraga tawrpa ahum subagi sida ngasagi web ta cyber space ki web ta natraga hojiki kaino web page ta natra internet ta tawba aduna hojik la iba poti general oina la iba poti ngasagi online shopping gi hare adagi natranga sai pokhai bi gi hai matam sida web page web ta oina isam web ta oina tawrpa crime jing je sigi masing sidi sum henkala kane isam samna online da paisa lising tara khak pi ne habdo ma paisa do logro matung saida potu tharak ta basu yayo haidi madugi yamna siki kaino oiba fibam kasu thoidok pa leite ba aduna hojik la iba anuba makhalgi moong sidadi sima khakne haiba leite crime je moong ama natraga ama da artificial intelligence na aikhoi human intelligence se fazna prepare ta huda taragadi crime punamuki victim eta oiba yabagi khudong thibadi adudi yam sathine lei aduna technology gi hai sing baje si ga chana na adi western country dagi la iba technology je si ga chana na ai ju hai sing ba natraga hojiki mi sing ju hai sing ba ani jina traga di yam phibam ta da porong khok lai aduga cyber crime gi cyber law da yamna farak ta ba hai tare si khang bada yam darkar lai ba pot ani ama khak lai na khalle aina khanja bada di maram di kaina kan information technology ha ba se yamna technical oiba professional oiba course ni aduga magi tam sing loi khenare aduga amarom da legal law haiba jisu professional oiba magi tongan ba language leijaba haidi icham chamba novel natraga wari masa ma ta mayam da ranjiti gi wari eta sarga khangba potu nate ba haidi jigi akhoi gi tamona haibi ko tam mayam ma akhoi no ji khangdo mayam yarakane ba haidi computer kaino computer network kaino computer system kaino si loina bung magi art khenai aduna sigi ani ji punjal changak po ne ba cyber crime se aduna sigi ani maki knowledge at least khara bawdi akhoi gi miya mapung oina computer paibiriba mising sidai da khangba amadi darkar leina adu khanga kan da di akoina prevent tawgi chang se
si adum akoina khare hena ngamgane na khale adu computer hai kan dai da ngasai akoina sum ta ki matam da sum na tangi akoina mang da thamiba laptop tu khatana te IT ekta computer si kaino kan da processor ni adu da arithmetic to bongamba adu ga logic to bongamba memory leiba adu gumba makhal gi technology yawa items sing do adu computer ne na definition ama masa gi dum yaujei aduna ai koina pairiba smartphone natragana ATM leiba punumak se loina ba computer ne ana ai di huziki dumaina huziki kano state da thamki thank you ojaibum sai election ning se maruina hujik se as a whole globally sai ki cyber crime ki cases sing se masing thingam dan hengale India context ta ngak pok hengale hujik pok da labor record Maharashtra Uttar Pradesh adugo ozan koi ozan atun takpi bada even West Bengal su yam kan lamjen yang na chengkhale Manipur su tati taram dam ni cyber crime kai se kai noi se koi khangam de ha ma tholok pa kan da yam nang na thui cyber crime Manipur su thole ojaibum chana luchinga phaba pun su mayam leikre lady ba phibam sei da Imphal East amasung West ki unit ani ka khang sina hengal ibu masing sing ki gengor kan da masi handle to buda inap oinen khan bibra na traga top district sing da su unit sing lera ko mathuk tarakani haibing ber kay yopum thambi mase ai ahanbada ai akhoi Manipur da hengalaiba cyber crime si matang ai haipetang haijage hoi ahanbada di akhoi mobile mangba mobile huran ba si case na akhoi maximum lermani hoi hojik sidi Facebook WhatsApp sida akhoi gi cyber crime tawba haibatare sumagi kano se yam pajana hengale akhoi gi chingya tamya loina yona mobile smartphone je painarabnina network che phangnarabnina mase cyber crime ja suki matik tawre aduga cyber crime je koi intentional oina tawdaba haitare intentional nattaba akoina soigibdagi haidi ignorance haitare because of ignorance masidagi tawbudagi masugumba cyber crime ji cyber criminal on tokki haitare cyber crime magi masagi cyber crime law la jermina akoi ju madu de act tawde yadabnina makoi phaba punba tawre madugi makhada madu penalty phangnana ba koi court ta puthoktan kotana tawre madu mana intentional oidragasu maduna soli banina madu magi penalty phange madu magi su live ta khoi mark am leire sumain tawdana khoi yam toina tawre aduna handak ta sune khoi question leak oiba khotpa tawe haidana tawdana adi question fake question thagatana mi myam am like pahandriba ni question leak oidana handak kosem gi physics question leak oi haidana tawdana ado khoi cyber crime ni na kanna tawdana to khot kibudo sumain tawdana khoi yamna khoi gi hengale haitare hanse aduga aina hajaningbamna akhoi mama mapa oibasingina class 6 7 8 9 10 haibadi magi kano zu oidriba mature oidriba angangsingda smartphone afafam pisale afafam pisan basi angangsingna tumminge matamda haidi mama mapa na tumminge matamda pung 10 13 13 12 masaida makhoi check tawbra ba angangsingna masi mobile phone je sanaribra sanadabra smartphone masi masaida pornographic kano mayam films mayam videos mayam yauriba su mayam se yengbra crime gi jugo chado mayam yauriba singsi moi yengbra yengdabra ha check tawibra ba tawidana phone du de phabadi pim machana ningai toina pisalani modagi di tholakpa hojik yengu rape and murder case mayam thole pokso gi case mayam ma dagi akhoi gi crime ja sukimati hengaleba khoi gasai khoi tamona ton haibi cyber sexual kano singse crime singse sukimati hengaleba aduna akhoi hojik akhoi gi mafam khudimuk loin tawrabnina akhoi suppose akhoi na Bishampur dagi natragana khara lapam mafam cha Sampur dagi aduna natraga Tamenglong dagi Tamai dagi cyber crime ma swain thokibasi akhoi tana report tawbasi masi awabagi masak amaneba masi aduna akhoi na hojikti akhoi gi anouba akhoi gi government sina Manipur government sina masina akhoi gi cyber crime unit ama cyber crime police station haitare amal link kan abagi damakta akhoi ama akhoi gi kano dasu decision nama logre ar masi decision je lobu na matung na akhoi gi IGP zone 1 akhoi sarkle khongsai mang lusingaga akhoi se kari kari darkar oigedage migi na model kamain tawi habdo akhoi se Bangalore chatlaga and recently akhoi chatlakanda akhoi mana akhoi sarkle khongsai na lit tawra akhoi chatlure aduga akhoi hojik tawrkadori bisi akhoi gi akhoi sarsai na habi badamaina akhoi gi si madugi mit tawungam na bidamakta akhoi cyber crime police station na sauna akhoi gi my equipments padana leiba amal khanana bidamakta hojik plan punam ayam loi matam ko chunurbai equipment sing cyber cell unit sing siku leirani aduga overall Manipur gi oina cyber police station am leirani aduga afam khuding baki unit macha macha sing nikhal akanda thokla iba cyber crime sing se handle tawungam na ba yamna nakna tanani habni samsam na akanda lem lei thoi aduna karim kanda maswai cyber crime da kaida pungning yam chingchan biba
tauge khanbi basing taubiru no hayeng tawra matungda phabadu nungaite tawdinge da section view tanaba ngamoi kai du khanbiru no habini sam na kan thank you ai ozana to da lakse se break ki matungda lakse bate oza commercial break bangi matungda impact news ki manu huna yengbi ba punam ki infam da thuna puduna lakse ke impact news mi ing ta duna lebiu break ki matungda yengbi ba punam pu amuk khana taram nok sari ozana to dai lakse ning base hujikan di chakhu chakhut pa country sing di am thokna re madudi hacking se ngasai gi classified file sing bauda lokthok pa khakdok pa ngambagi ama adu kana gum kharna just for thrill mi ge genom huran gi mi genom khangdok ke nungai bagi mangan tangan na budina tawda atopa country sing even mai gi war gi kari gi geno da yam war rifle hai tai yam nangal leiba sing si maroina file classified file sini yam kana hujik kana hack to na bagi geno se swai si India gi kano context su masi kumba si thokpa leiraba jala sam na ra da natabida koi gi financial kari gi fraud sing kai sing sina ya boin tawi hujik makta India da du gi threat letri kain thambining masi gi kano de question sigi ai pa computing era tamang go tang ai clear tok jage hoi taseng na di akoina hack natragan hacking ai tam se masi akoi kano ne ma gi di positive meaning sale aduga tasengna akoina hacking natragan hack haba wai sigi akoina lori ba arthana negative term ne ada akoina masi positive term de akoina hacking gi muhuta cracking haba wai se haiga done crack na takna cracking haba se aduga hacking haba sidi kana gum hacker amana ko system amada sanga ga system sida unauthorizedly access tawraga system do the manghal tan ba impact am piram taragadi madu hacker harakane aduga ngasagi cracker sorry magan tahalagadi madu akoina kano haina harani cracker na harakane ba adu magan tahan ba thondaba system do unauthorized when di sangba access tawruba adu system do protect tawna wi dam man unauthorized access taw taragadi moi do hacker haine aduna akoi masigi tam se ngasagi controversial oirakpade akoina anu tam hapsale kai hapsale ke legal hacker haiba ma illegal hacker haiba ma confuse ore ba tam se hacker haiba tam se kai no define tawri se je confuse lekta hoji ja koina legal hacker haiba ma ethical hacker haiba ma hare aduna ngasa ethical hacker sing sibu akoina kai haina ko ge crackers haina ko legal hackers sing sibu ne akona hackers na akona logna ri se aduna taseng na di akoi karigum organization ma se aigi organization sida kana gum aigi employees sing sina karigum phat aigi system sida karigum nungai ta phat pam da pot thaba ama tawri he se madu vigil tawda bi damak ta thoina mi ama thamdana madu surveillance tawdana magi system se kari leiri magi system kari yauri hedana thi dana vigil tawraga leiba kangu sing sibu ne akona hacker hai se adun cracker hai ra kana aina kana gum system ama da sang re system do degi data huralakpani khangde data copy tokthokpani khangde natragan system do ina corrupt tawna virus am thajallamani khangde adumai torombu singsibuna khone cracker haiba maru oina hojik India gi leyo scenario sida akogi hacker amasung cracker si masigi tam se akoina nasagi cracker an dum haijarage cracker gi activity singsi hojik leriba India gi keno sida adugi matik wangna leigre mase hauji isam samna akoina kano yamna chawna akoi kano to natab da akoi gi hauji leriba akoi gi India gi IT gi akoi gi software development akoi gi kano corporate sector yamam le software se develop to ba India se ta seng di world gi oina khwai da gi sawa outsourcing software development country mane ba global sidai develop to riba software me am sing se India da to riba develop to se India da to risina India gi hojik le riba India da gi puthoiba India na puthoiba software program me am sing sa masi ta seng 50% of the globally India ka ta puthoiba kwai da gi chaw outsourcing kano ne ba aduna cracking gi kano se hojik adu gi matik yamna thokre se khudam moina ha da website ama akon ngase ai kana gumba ai medical ma da hospital ma da thak to na ai hospital se ai tongan ba kano ma ka software am ka develop to ni masi ki software se develop to no kono matam da kana na kamai to hack to ni kana kamai to crack to ni adu gumba mayam su legre plus hojik akoina sam na ha da akoina yamna kano oiba mong da akoina yamna technical oiba tam da season na draga su mayam na panwigi banga sai akoi gi sam na ha da nangi kano se ATM card se invalid oidore ada nang ATM card chi pin number do piro hagan hairaga to si so akoi gi cracking makhal ma khak ne
masi natabada akhoi na hauji isam samna hada akhoi gi asoiba mayam amadagi ngasai gi cracker kangbu singsina akhoi gi account da natraga akhoi gi keno si da sanga ai gi keno se account si dagi paisa transfer to gi ya ba khudung sa se kadai de ya ngasai gi Facebook ta akhoi ayam na akhoi gi telephone number se dum loina hapne ko telephone number ai gi telephone number natraga mobile number Facebook ta do hapne telephone number ama aina kana gumba ama gi telephone number ama khangba haibse masi tasengna akhoi gi gang am khak leiri ba akhoi gi entire global gang am khak leiri makoi sing sina pami se kaino bu active oi ba telephone number sing se khak khak tare moi to se ada hojik tasengna har international market value da akhoi gi active oi ba telephone ama gi mamal se 35 paisa da le active phone number gi akhoi na matam ama credit card ki number ma ama yon no bado adu mai tau na hojik le ri ba scenario si da di active oi ba phone number gi kano se mamal se adu mai tau na lainari adu masidai sida ato pa ngasai gi season ani madu telephone je kamai tau na season aga da gi kamai tau na telephone number se logo da gi habidu gi process di amu tongan le gre adu cracking gi kano si di maung si di hiram khuding ma ta hojik loina mu chat lag le adu maru oina financial transaction sing si da maru oina loina mu taw financial transaction da hojik sam na da ATM da leiriba ATM gi hojik leiriba networks da sida akoi financial transaction da cracking gi incident yam sauna le kudo ha da kwai da gi kano to yam na surprising oi incident se akoi gi Mumbai gi police se akoi matam ma da Delhi gi police da gi hena Mumbai gi police sing na yam na smart oi ba police organization ne lorome ada Mumbai police ki organization sigi account se karai gum bank am khatam ko na loina makoi gi transactions moi gi salary account am se moi manage saraga thamyo ai bank to di hajara ro ada ngasai gi hairi ba bank sida leiri ba Mumbai police ki leiri ba entire setup sigi salary transactions ya masi kana gum xyz am khakna Greece salaga Greece loina ma hairi account sing se ade encash to gi ba euro da policing sigi asumai to telo ngasagi cracking gi keno se incident se India da adu mati wang na lega adu gi mati wang na se hai bangam de adagi online shipping da akoi online purchasing da hoji kana gumba mana suppose hoji BPO da thabak tori ba kangbu sing se na credit card ki keno mayam sing se number mayam sing se phangaga atop foreigner amagi credit card number se lo rega online purchasing toro atop ma phang da shipping to gumba masi su ngasai gi laiba kano segi trains dai sida ngasai gi akoi gi cracker amana tawba yamna maru oi thaba amu oi re adu masi gi thabak simakti taseng na koina cracking gi process a koina hoji khai gi masing yamna leiri ba identity theft aiba kano sini term sini masi gi identity theft aiba crime sini mi ma gi identity samana khura laga mana madu season raga atop criminal activities zama da mana season masi ni maru in India da hoji quite sound to Oja DILIP maroina hujiki thambiriba mayam singsigi manunga yam hujik matam su maroina manung hundagi matam su loishalakpugi tanja su yorokpanina aina ngasai maroina viewers singda aduga maroina younger generation sing aduga even parents ta ngasai oja IBOMCHA su thambigre parents sing kai sing yam section bi mathau tai thengar kandana kari tauri aduga sahi nowa haidi mind du pura control to bungam da yam tender obe yesuda ato tholai ba gadget sing to pamki de pichal su adu amang badu dum legani parents ki mang de telephone to budam manba duga parents ki mamang na tapakanda hai tai maning da udaba kanda kari to wa sing du su yengjan bibum changani khot kani haibagi matang tambira kubi tungoina na haibte section ba yaba sing maroina parents sing na pi ibangang sing inkhale ibangang sing satra sing maroina karai bhobula section bibi yaba aduga satra ki group sing na karim kanda WhatsApp ta group ta kaida karigumba option gi photographs khangde any khangde amuk upload torokpa kanda madu mai da yaure kaina atopa su amuk share ga topu su khopu su meyam yaure aduna maram mora kanda sometime police ta kaina pick up tawduna dum moi su dum crime du chena bagi kainom su dum leiri swai sing ke punna yenguro kanda yes kari no piba yaw poktok sing sajale angang singda mapung oina angang singda laktringai gi mamang sidaida cyber crime mapung oina thengnabi ga daba Manipur gi police ki department se sidai sidaida mamang da hozik deputy chief minister oriba Joy Kumar se magi interview khak ai pau gi thabak tawba mo oina ai mamang da mana DGP oring da ma khak tawgi matam da mana takbi gi bawa hai gi bawa famje akoi gi law and order khak ngak na ba akoi gi counter insurgency da seasonary ba sigis da
tauba police officers sing moi sing sina promotion gi avenue good service ma ki kari gi mayam lei aduga atopada investigation crime investigate tawgadoi sing sina sigi avenue se leite aduna ani si manana satna bai damakta fajana crime investigate tawba ngamba officers sing sidaida magi promotion oraga su madugi khara mangonda kano pina bagi thabak paikhat kani na mana adumain di haidi haibirami ado huji fogdi leite mapung oina crime thingba haibasi daida mama mapa gi sina hoi moral obligation nama magi obligation nama lei adu state na logadaba cyber crime si state na chau na logadaba jaga amane adu state na logadaba jaga si deida hojiki dumaina manipur da counter insurgency operations deida yana hai singba policing se aduga investigation gi part si da di sonda hoba aduna sigi investigation part se masi hena mapangan kankhat hanaba afaba officer CC semgat naba ID Manipur state government na CC ma ihan hana sigi thabak sima paikhat haninge hoi ngasai akhoi gi additional SP na Dr. IBOMCHA na di la ane na haire CC state na tawgadaba maru oiba ID tawbam thoe na khanba yamna maru oiba jaga amane na khalle aduga amarom da ngasai gi crime thingwa matam se crime haibaje aigi wakhanda fattaba thabak yaugde haidana atraga ai lo khangde haidana nanthoga kaidongai da chenbe yaroi reasonable prudent man haiba mai nangna tawriba thabak to madu mingonda masi tawragadi mingonda sokane haiba ai wakhanna madi soidana leigane ba aduna reasonable prudent man amoina satpa dumaina satkadabani habadi aina mi haning banate hana garin thungairaga mi ama sohalambado madu rash in the negligent driving adana nang thawa sadana gari thaubanina nangi wakhanda mi je halage na thungairage na khanda targa ju nangi responsibility nangonda fix tawbam thoi haiba pot ama leibanina adum aina khangnabu natraga khangdanasbu akoigi upload tawma tamda isam samna pornographic material ama aina upload tawtar di masidi miyamna yaba nate social morality na yaba nate isdi angang jai tramri manga trate trai bansu loi khangdane ba exactly khangna khangjanna dana ai lo khangde na harga chen ba sunga yaroi ba aidi aina tawgena tawba nate aduna aidi chen ge na haibadi yaroi aidi mentria mental element yawda taragasu crime khan khara madi adum adugi punishment phongam lai aduga thogla iba pona parents siga angang siga ani sigi marakta ngasai gi knowledge gi achauba gap amagak lai knowledge gi achauba gap si kari no hargadi macha sina anoba laiba information technology gi revolution sidaida madi yawona na satkre aduga ahallaman ayamba ahallaman singdi sigi laiba anoba revolution se anoba revolution akogi information technology gi laiba sing si khangdre amana khangba amana khangdaba khangbaga khangdabaga ani sigi leriba maraki gap se masi handanaba mama mapa sing sinasu information haziki mobile mapungena mobile da haina batare manipur gi context hargadi sugum basing sidaida kari kari yawi kari sizinaba yai angang sina kadai bawo phataba sizinaba yai haiba jingse ma anyhow mama mapa mo oitargadi kanadagi no karai dagi no kai khangnaba honaba aduga loina na school da mapungena school gi oja sing sina tawbigadaba haibadi mama mapa na khangdraga su angang sembada school gi asobo thodang lai aduna school gi oja sing aduga hojik mapungena coaching center mayam ama leiriba sigi mayam sing sidi na su masagi mapungena hojiki anchor na su ta pigeba atang phone mayam sing smartphone sidi da loi yaure phangdo ambol leite tawba ya da ambol leite ba sugum basing je sizin handana ba sigi thabak sima yam kan honaba aidi sima mathau taena aidi darkar oena aidi sumaina khanjai aduna ngarang nahangi angang akoigi class 12 ki parikha gi akoigi position holders gi interview ta matam zaida moi smartphone karikra akoi phajana sina de hayaba ma oi ha mana mayam gi phajana ba hairo khangde adubu akoi da haiba matam dadi smartphone sina de tangai farakta matam da google sina ni ko abu torok matam zaida oja dum bana traga tai de yengaga magi darkar oi posting do sina yana haiba por am lai aduna adi sugumba afabadagi fatabada hena sinaba yaba akhoi technology yawa posing je mama mapa na aduga oja singna ani sina tuna yengsallaga ani angang je phajna chappaga pu taragadi hojik haiba khudung thiyo mayam singje sidagi kharam gai di kan bangam gani khali aduga atopa part amada state government na yamna mapangan kanba cyber akhoi police ki cell je si lehelaga afaba investigation tawba haiba afaba officer mayam ma नौ मैम से लौग्रे अदु सी मैम सिदगी अदुंग मा पुथोकपिरागदी मणिपुर दा साइबर क्राइम से बदी पुलिस ना मा हाइदी लॉ एनफोर्सिंग एजेंसी सिंग ना थिंगबा अमा अदुगा सोना कंदा फैमिली की पार्ट की फैमिली की सरुक अमा अदुगा स्कूल की इंस्टीट्यूशन की सिगी अहुम माइके अहुम दगी सुमाइना संगसे लगतारगदी अखोइना सिदैदा अंगांग सिंग दा खरे हना सापु पिरिबो पोट मैम सिंग से अखोइना थेंगनाबदा खरे हना खुमांग चपसनबा ngमगनेना आइदि दुमाइ खनसे थैंक यू ओजाइबुमचा लोइसलकपगी तांकनि करी अहुम थमिनि मरोइना
section bagi wafam duma yam kana khara ai khoi ne hai budi long dab su yok doi ni police sumaina police officer sumai hai gi tv show da kai sima yai sima ya da do madu nan hai gi ni ko no kai se angang sing younger generation sing jing jing nei doi ni ojai bum ja tanja lo yo du maru na crime sida yaring ge kamai to do yok chol loi de ge kana gum thagal su thagalak pa sing se kar mai na thamaga di ai safety oi ni kai bu go ro ga yok chen bai na ching ga heng police na pha ba ga yok du jan no kai se madui part to in thamadi kya pak tur po oi dori bojan thambip te mase akhoi ngasai haibi gi du ne akhoi zadilip na common sense ne akhoi na photo ma uren khalasi natraga na akhoi any document ma uren khalasi natraga video ma uren khalasi masi akhoi da thar ko matam da engona thar ko matam da masi aina masi minona share toru da masi miona nungai tabu oigani adu natraga na sida yauri ba mi sida sokani magi privacy da sokani sugum masing gi loina khangba yabo pone masi common sense ne by chance mana share to rank khalasi adu targadi mathang masidi adu multiply to grani masida loina bob chenara kanda ma masadi horaga loina bob khoina masi cyber law gi makada khoi se phaba pun ba yai aduga masi common sense sinabiu aduga khoina masi yaroi masi phatte haiba khangba common sense na koi sense na khangba singdu koi share to biganu aduga masi to biganu aduga number 2 da akhoi masigi common sense sinaba ngamba sidi khoi mature oiba mi singnebo aduna angang da asai khoi ngasai de nei jagriba angang singchida akhoi smartphone pisandana sumba internet connectivity pisandana khoi na control to ngam adi timing nataba apa matam da su pisandana aduga masana mamana mapana khoi manakta phamaga madu control to ngamba mongda natabada sinhanbidaba makhoi karino da afabana haijini akhoi di angang asidi afaba phataba karino khangde haribani adubu afaba phataba karino khangde haiduna su angang no su yumai thargani chai habuduni aduna cyber crime ji samani makhoi cyber crime tawudagi khoi myam manghan biyai aduna khoi mama mapa na su khoi na gyan tabiraga khoi guardian sing na gyan tabiraga khoi matang sana masana control tawraga sinhanbi tarakasu haidi mama pan masagi mobile dagi sinaba yai ngasa habi badwaina koi position holder singna oja dagi taw haduwaina mama pan pai tarakasu mama paduna sinabiba aduga angang sing duda masam sada pidana koi free thadana tawbidaba sisima aduna koi ani sida koi awareness yam da kawe koi ani subuda in haininga pose umsubuda awareness haibdi akhoi ju school college na chalaga adi akhoi gi police ko na so koi awareness koi nilit ka laiba sumba sing se tawraga koi awareness program sing pangthoe si phai na si phatte masi awareness program sing so yam pangthon jani aduna akhoi na isar common sense sinabiu akhoi cyber crime masi crime nate masi phani pharo haibsi lepiu aduga madugi matungina akhoi cyber crime se commit to biganu na haijaningi cyber crime commit tawragadi masi akhoi cyber law gi makhada madu ma punishment phangningai oi aduna magi angang oiragasu career mangningai adu natraga mature mi orsu penalty phangningai oi masim tang ai thamjagi yes crime do pangthok tringi da maruina pamise crime tawdabudune crime tawbino section bio aduga even police ki side tagi ngamba awareness kari sing pangthokna yaringai section nanabagi awareness campaign pangthokna message spread tawri yoksan bino yaurga phabuduna te pamise yawbidabudune haibani sam larakanda ojana to लोशलक पसे ओजाना तो दाइन हंजनिंग पसे सेक्शन बई वादु द लाक्चर कांदा होजिक पुदी मणिपुर थेंगना पसे खरा खैदि थेंगरे 2013 14 छाइदनी याम कन्ना साइबर क्राइम वी करिगी लाखना होजिक खरा नौरी हाइते आइखो छाइदनी मरोम दायरगा आइना ओजाना मपान लेबिबनेना होजिक वेस्ट बेंगल कोलकाता लेबिरिमनिना होजिक मणिपुर दे थोक्त्रिबा अदुगा मणिपुर लिसलक पुदी याबा अतोप स्टेट सिंगदगी लिसलक पुदी याबा ओइथोरक याबा साइबर क्राइम सिंगदगी सेक्शन लिंक बगी एरिया दुने ओजायदगी एक्सेक्ट तो जनिंग से लास्ट सेक्शन बगी हारू रगदी मसे कनोने कोइना यान बदा मसे सिदा कोइना प्रिवेंटिव मेजर्स हाना कोइना खरा थंबा म दरकार ले प्रिवेंटिव मेजर्स या कोइना समना हारदा लाइव टेक्नोलॉजी सिगी वेब सी अकोइना कदोंगदसु मसे अकोइना अवॉइड तो हुंगा मरोय मोरोवर अकोइदा मसे हौजिक अकोइदा एसेंशियल कनो म क ओइरे से खुदम ओइना हारदा इंटरनेट हाइबसी याउद्रगदी हौजिक मी अमगी लाइफता इंटरनेट से याउदना कमाय तौन हिंगदगी से येंगुरकांदा कदाय बो अखोय डिपेंडेबल ओइरा ग्याय मतमदा अखोय हौजिक लेरिबा कॉमन एंट्रेंस टेस्ट मया से खुदमादा मेडिकल की ओइरो इंजीनियरिंग की ओइरो अमगोरो केट की ओइरो हारिबा सुगुंबा कॉमन एंट्रेंस मयाम सिंग से टेस्ट मयाम सिंग से हौजिक इंटरनेट की
mong internet sizinaraga aina exam center amada chalaga parikha thabagi mahuta aina aigi system mamangda laptop mamangda phamaga exam thanar ane hojikti hogre ket hogre met hogre adagi medical all indian medical test hogre bagoi singse loina mo online basis ta online examination oire aduna technology se koi sizinada ba yaugda sunga yara roeba adu ergadi sizinari ba technology se फत्तब रोम द सिजिनगिदनब अखोइना कमाय तौना थिंगौगदगी हाइबसिने मतांगसिदा दरकार लेरिबो पॉइंट अद खुदमोना द इंटरनेट एसे तौरगसु पीरगसु याम चंबा कनो अम खक्ता मवंग खक्ता इना सम पुथोकचरदा से खुदमोना आइगी युमद इंटरनेट पीबा हाइबसि angang miyam sing se loina bu internet se season hange hai taragadi yamna common noibu room amada magi leiriba computer se gi natraga laptop se gi face se mayam puna mangna ubung am mafam amada madu internet to fazana dum thamba man angang dum lagda man season enu ma google season agera ma to family member sum sinaba yaba sinaba yaba mawangda masi thambi number 1 number 2 mobile season asino mobile season bu to kasu kaideba तौदबु मोबाइल दो अखोना ngasa technology du ne yadam ino sizinarani hoji khudam ona ha mobile ma da hoji aigi hoji salary account na tragna kana gum miyo amagi mayam sing si mobile lo loina ma control tawnare adu mobile phone da tawna mobile sizinaru hai ya ponte sizina ya den sizina no hai ya ro sizina taraga su madu da do's and don'ts kra leri ba ngasa gi khudam na internet ha ra na khona parents control ngasa angang sing sin ngasa gi atop website sing si da chat pa yadana ba madu restrict tawraga thamba parental control gi software mayam ama leri madu install tawbiba samana na mobile phone da whatsapp ta ama da sizina da na ba whatsapp se ama da adagi facebook ta ama khangde makoina message pornographic oi bana traga obscenic oi language sizina ama tamda phone se masa matanda lock tawjana ba software ma mayam ama leri parental control software mayam ama masi ga se fazana akhoni yingbira madu install tawdana sizina ba adu yamna kaino oi ba mongda sizina kaino da masi tangai phadare hoji internet ai se yawdu so yadreo aduna ngasagi masi के प्रोटेक्शन से तहुसिना अखोइना ngसाigi preventive measures oina aina longning aduga ani subada ngसाigi अखोइगी सारिबोम चाना सु तंबिगी बका अखोइगी awareness program से मसे अखोइ grassroots level दगी अखोइ मसे पीबम का दरकार ले मरमदि काइनो अखोइ मसेल की मरकता digital gadget एबसे काइनो हेबसे अखोइ कनामता खंगनद्रिबो खंगनरिबो अखोइना digital gadget इसे काइनो खंगनरिबो पोचिन नतबा अतोप digital gadget मयाम मौजि crime involved तौरि अदन डिजिटल गैजेट से कदाई होगोंग चनगे मसिना कदाई करम मवंगदा क्राइम से थोलप यागे मसे टूल लोइना थोनदोरा टारगेट ओइना थोनदोरा मसिगी कंसेप्ट मयाम सिंग से अखोना ग्रासरूट लेवल दगी लेकाई की क्लब ता स्कूल सिंग दा नत्रगना अखोगी लेरिबा वॉलंटरी ऑर्गेनाइजेशन मयाम सिंग एनजीओस मयाम सिंग मसे से तौरगा अखोना मास अवेयरनेस प्रोग्राम मो का कोई सथबम दरकार लेयो मसी चथरब मतुंगदा अखोगी लेरिबा प्रिवेंटिव कनो से खितंग अखोना कनो फंगनी हेना आइना आशा तौजे अदुगी मतुंगदा अखोई पुलिसिंग की लेरे पुलिसिंग कमाय तौना विजिल तौगदगे ngसाigi अखोगी लेरिबा सपोज कनागुम अमना अखोई हौजिक सैसिदा केमता अखोइदा रेस्ट्रिक्शन अमता लेते कनागुम XYZ अमना आई फेसबुक जॉइन तौनी ngasi जॉइन तौ वी आर यू मसिगुम मयाम सिंगसिदा कमाय तौना अखोई फेसबुक से आंगामना जॉइन तौ मतमदा मागी डिटेल्स सिंगसे अखोइना फेक अकाउंट से हांगो ngमदनबा अखोई कमाय तौना तौगदगी कायबा पुलिसिंग की कनो अम खक्सु मसिदा दरकार लेरे सिना अखोइ एडमिनिस्ट्रेटिव लोम policing plus awareness aduga plus yes gadget ni sin nadu di yaro digital gadget ni aduga digital gadget se karai bhok da crime da sin ba ya ba sisu yam heta yam pak chaw po ni hekta ai khu tak hai su ngam su ngam moi dori sam hai ra kan da sin da yaro da po ni na yes parenting gi ngasai control am changani aduga mayam lady control toksun ba ya ba adu ai du control toksun ba changani policing changani awareness campaign adi pak chang khangan bagi kanom su changani hai bali oja DILIP aduga oja NATO aduga oja IBOMCHA ngasi impact news to lakpiba aduga ngasi manung na sima pung phalu tu tai lorakpada kai khamnu jeriba guest ohmopu amuk na thagachai ngasi ke damak ta impact news ki manung na batang solution jana batanja yarole adu lamdam se thokliba thokdo wa thok kya gi marik chumba report ki damak impact news miyeng ta aduna lebi